ꯀꯞꯂꯤꯕꯁꯤꯡ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯏꯛ-ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ _LMG ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯇꯞꯇꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯐ꯭ꯌꯨꯖꯟ ꯃ꯭ꯌꯨꯖꯤꯛ ꯇꯥꯏꯐꯨꯝꯅ ꯈꯨꯠꯁꯝꯅꯔꯒ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗ꯭ꯔꯕ ꯑꯃꯗꯤ ꯑꯋꯥ-ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯂꯨꯡꯐꯝ ꯀꯥꯡꯊꯣꯛꯆꯥꯎ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯁꯣꯏꯕꯝ ꯅꯅꯥꯎ ꯆꯍꯤ 90ꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯉꯁꯤ ꯑꯌꯨꯛ LMG ꯑꯃꯗꯤ ꯇꯥꯏꯐꯨꯝꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯨꯄꯥ 30,000ꯒꯤ ꯇꯦꯡꯕꯥꯡ ꯄꯤꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ LMG ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗ ꯃꯦꯝꯕꯔ ꯄꯥꯎꯅꯝ ꯈꯦꯂꯦꯟ ꯑꯃꯗꯤ ꯍꯔꯤꯗꯥꯁ ꯁꯣꯔꯣꯈꯥꯏꯕꯝ ꯑꯅꯤꯅ ꯂꯨꯆꯤꯡꯈꯤ꯫ ꯂꯣꯏꯅꯅ ꯇꯥꯏꯐꯨꯝ ꯑꯃꯗꯤ LMGꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯝꯕꯔ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ LMGꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯤꯠ ꯁꯣꯔꯣꯈꯥꯏꯕꯝꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 9, 2018ꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯄꯂꯦꯜꯗ ꯆꯠꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯂꯨꯡꯐꯝ ꯀꯥꯡꯊꯣꯛꯆꯥꯎꯗꯒꯤ ꯁꯣꯏꯕꯝ ꯅꯅꯥꯎꯕꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯂꯩꯈꯤꯗꯕ ꯑꯁꯤꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯋꯥꯕ ꯅꯪꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯁꯣꯏꯕꯝ ꯑꯣꯡꯕꯤ ꯕꯦꯝꯕꯦꯝ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯤꯅꯨꯡꯁꯤꯒꯤ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯑꯁꯤ ꯇꯦꯡꯕꯥꯡꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯅꯅꯥꯎꯒꯤ ꯅꯨꯄꯤ, ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁ 11 ꯇꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯍꯧꯔꯤ꯫ ꯅꯅꯥꯎ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯖꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯏꯃꯨꯡ ꯑꯁꯤ ꯑꯋꯥꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗ꯭ꯔꯕ ꯑꯋꯥꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯂꯩꯍꯧꯔꯤꯕ ꯐꯤꯚꯝꯁꯤ ꯌꯦꯡꯕꯗ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯃꯤꯅꯨꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯅꯅꯥꯎꯒꯤ ꯂꯣꯏꯅꯕꯤ ꯕꯦꯝꯕꯦꯝ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯋꯥꯟꯊꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯥꯟꯗ ꯇꯣꯏꯅ ꯋꯥꯟꯊꯕꯒꯤ ꯂꯥꯏꯅꯥ ꯑꯃꯁꯨ ꯇꯣꯏꯅ ꯅꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ セꯟꯐꯝꯅꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯃꯤꯌꯥꯝꯅ ꯑꯉꯝ-ꯑꯉꯝꯕ ꯃꯇꯦꯡ ꯇꯞꯇꯥ ꯖꯌꯟꯇꯒꯤ ꯖꯤꯄꯦ ꯅꯝꯕꯔ 700-588-1668 ꯑꯃꯨꯛ ꯍꯟꯅ 700-588-1668 ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯀꯞꯂꯤꯕꯁꯤꯡ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯕꯗ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯁꯣꯏꯕꯝꯒꯤ ꯅꯅꯥꯎ ꯃꯍꯥꯛꯁꯤ ꯂꯧ ꯍꯤꯗꯥꯛ ꯀꯥꯞꯇꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯂꯦꯜꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ, ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ, ꯃꯌꯥꯝ ꯆꯠꯂꯤ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯁꯤ ꯃꯍꯥꯛꯀꯤ ꯏꯕꯦꯝꯃꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯆꯥꯈꯤꯁꯤ ꯌꯥꯗꯗꯅ ꯂꯧ ꯍꯤꯗꯥꯛ ꯀꯥꯞꯄ ꯂꯣꯏꯕꯒ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯅꯣꯡꯃꯩ ꯒꯨꯂꯤꯅ ꯀꯥꯞꯂꯛꯄꯗ ꯃꯍꯥꯛ ꯈꯨꯗꯛꯇ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗꯦ꯫ ꯁꯝꯅ ꯏꯃꯨꯡꯁꯤꯗ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ 2ꯅꯤ, ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯨꯝꯂꯩ ꯀꯩꯔꯩ, ꯑꯗꯨꯒ ꯅꯅꯥꯎꯁꯤꯅ ꯇꯥꯜꯂꯒ ꯆꯥꯖꯔꯝꯕ ꯌꯨꯝꯐꯝ ꯈꯛꯇ ꯂꯩꯖꯕ ꯏꯃꯨꯡ ꯑꯣꯏꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯃꯒꯤꯗꯃꯛꯇ LMGꯅꯁꯨ 10,000 ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯦꯟꯗꯦ꯫ ꯇꯥꯏꯐꯨꯝ ꯑꯃꯁꯨꯡ LMGꯅ ꯀꯞꯂꯤꯕꯁꯤꯡ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒ ꯊꯥꯔꯒ 5ꯔꯛ ꯁꯨꯕ ꯇꯦꯡꯕꯥꯡ ꯑꯁꯤ ꯏꯃꯨꯡ ꯑꯁꯤꯗ ꯁꯨꯞꯅꯈꯛꯀꯤ ꯂꯨꯄꯥ 50,000 ꯑꯁꯤꯅ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯆꯔꯥ ꯈꯥꯡꯅꯖꯅꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯏꯕꯦꯝꯃ ꯅꯅꯥꯎ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯂꯩꯅꯥ ꯍꯥꯏꯕ ꯇꯥꯔꯦ, ꯀꯞꯄ ꯌꯥꯗꯕ, ꯍꯦꯛ ꯋꯥꯟꯊꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯅꯥꯕꯁꯦ ꯂꯩ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯩ꯫